ngasi December ki tang 13 da phone ki numidang waram ki pausi dagi ten tak pa paw matang pathok sari kangla pausi dagi lokachari police commando ga khut thona mada naha ama laikhidre naha taru khulai ga kona na fare hari kuki sing na Manipur da landarak liba asida khulnga kani haina mayum dagi tha ani gi mamang da satkibani haiba class 10 exam thagadaba mahairoi ama police kan nomai kapna bani haiba thodok amada thobal salungpham da laikhidre mioi taruk amana khulai ga kona na police na fare hari thodok asing asi ayuk pung 10 rom tabada thobal district ki hairok police station gi manung channa leiba salungpham maning laikai da thoki bani hairi thodok asigi matang da press na phangba paw gi matung inadi ngasi ayuk thobal salungpham da masa khangdaba khara lakle haibagi paw tabadagi lilong police amadi thobal commando gi apunba kangbu amana mafam aduda sangsinba matamda sakhangdaba sing aduna nongmai kapthorokpadagi nakal anida kapnaki hairi thadok aduda mioi ama nongmaina panduna sokpadagi lilongda leiba nur hospital da laikan naraba matungda ras medicity da makha tana laikan naraba matungda ngasi numit yungba matung pung baro makhai rom tabada laikhidabani hairi laikhidraba mioi adu thawal khuno maya laikai dagi laisram prem sahi tarani pani apokpa laikhidraba ronan kawi mahak thawal khuno da leiba Nimaisan High School da class 10 tamliba mahiroini hairi handak pangthokadoriba matric exam thagadabani hairi thodok aduda laikhidraba mioi aduga lakminnabani haiba mioi taruksu police na khulai ga kona na fare hairi phagalaba khulai sing adudi insans rifle ama esler ama carbine ama 303 rifle ahum smoke rifle ama punna nomai taruk ni hairi amaromda thodok thophamdagi phangba pawda nomai kapagi makhol kharadi miyamna tanakhi ka hena nakal anida nomai kapna khibagi makholdi miyamna tanakhi de hairi thodok adu matau karamna thokibano haiba sab saba official oiba pawdi mari leinaba singna khanghalakpa leitri ras medicity da laikana khiba laikhidraba naha adugi apokpi nirmalana mahaki masanupa prem masin manau mari gi manungda ani subani tha ani rom gi mamangda khulngakpagi yum thadoktuna chatkibani thokliba lalasi amukta loisin biro mahaki masa adu khulngakpa chatkibani ngasina police ka khut thokna bada laikhidre haire mahaki masa da uliba police ki thauna adu ko kida amukta utpiu haina phongdorakli